ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ngasi birbal divosna lakpada Rajya Sabha ki MP Laisemba Sanajaubana nahungna ningsinglakle Parliament ki winter session da lol kungani thoi ngangba amadi taba yahan khiba asimakna lol fauna dabagi nungaitaba koklagani haina Dr. R.K. Ranjana phongdokli State asigi tongan ba district singda lagliba numit kharani asida lejil kungna tharaba yai haina IMD Imphal Center na khangalakle Amadi Manipur Police na chaliba tha asigi kungamari da miyoi ama heroin number 4 ga konana Mantri Bukhidagi phagat pangamkhre Kurumjari Mami TV na sandokcha ba Manipuri pau mireng tabiri ba pumnamakpu nirupama mutum na taram okchari pau sandong na pizari ngasi birbal divos na lakpada Rajya Sabha ki MP Laisemba Sanajaubana nauhongna na ningsinglakli nomit asina lakpada Guru Gobind Singh gi naha oiriba machanupa mari Ajit Singh Joghar Singh Zorawar Singh amadi Fateh Singh na maraiba kidamak thongna laina kathoktona lan thengna khiba adubu nauhongna na ningsinglakli haire Chatliba tha asigi taramapanda loishin khiba Parliament ke winter session da India ki constitutional language kungani thoi ngangba amadi taba yahan khiba asimakna Lok Sabha da lol fauna dabagi nuaitaba leiriba adugi ahoba adu mentionba ngamlagani haina hanagi education amadi external affairs minister Dr. R.K. Ranjan Singh na thokpa cherol amana phongdorakle cherol asina makha taraduna handakta loishin khiba Lok Sabha ki winter session asida regional language sing sabada chapchana mafam amakan bangam bahaiba ase India ge parliamentary democracy da mayak laraba khudam ama oihoragani haire Dr. R.K. Ranjana phongdorakpagi matung ina lol tara khakta da khudong chaba ase phangalambana miyam gi kholau kaya marum tahan bangamlamde adubu haujiti lol kungani thoimak yahan bahaiba ase Lok Sabha ge speaker Om Birla gi luching makhada Lok Sabha ge official singna hotnabadagini haire State asigi tongan ba district singda lagliba numit kharani asida leichil kungna tharaba yai haina Indian Meteorological Department Imphal Center na khanglagli department asina piba report amagi matung ina Senapati Imphal East Imphal West Ukhrul Bishnupur Thobal Kakching Surjanpur amadi Fejol district singda leichil kungna thabagi phibam mayok naraba yai haire amaromda laibak asigi awang amadi awang nongpok thangba state singda lagliba numit nini fawbada leichil kungna tharaba yai haire Delhi, Assam, Meghalaya, Haryana, Uttarakhand, Chhattisgarh, Punjab, Bihar, Uttar Pradesh, West Bengal, amadi Sikkim da orange alert lauthokre haina IMD na khangalakle Manipur Police na chaliba tha asigi kunmari da miyoi ama heroin number 4 ga konana Imphal East ki Haingang Police Station ke manung chana leiba Mantri Bukhidagi fare hairi farba miyoi adudi MD Mustakim chahi kungamapan Thobal district ke Sangayumpham part 1 dagin hairi mangondagi chaurakna gram chahunga tara muki oigadaba heroin number 4 haptuna purakpa sapon cap kungamari amadi chakamari panba gari Maruti Swift registration number AS01BE 7900 ama fagale hairi Kairau CD block ki manung chana leiba changam devi gram panchayat na sinduna leibak sinba thungna pangthokna bagong ngarang Imphal East district ke changam devi sagolo lampak tasu Biksit Bharat Guarantee for Rozgar and Ajibika Mission Gramin
BHV Ram G Egg Lising Ani Kunmanga ki matangda miyam da awareness piba Gram Sabha mifam ama pangthokre Bharat Sarkar ki Ministry of Panchayati Raj amadi Department of Rural Development na leibak asida leiriba panchayat khudingmakta BHV Gram magpigani BHV Ram G Egg Lising Ani Kunmanga ki lamda ngarang asi miyamda khangkhanabage awareness bigadabani haiba paukta ki matung ina Gram Sabha mifam asi phamkhibani MD Saidur Rahmana mayai tangbal loduna pangthokiba mifam atuda changamdabi GP gi chairperson oiramba Alas MD Imran Shah GP asi ki secretary Thangjam Noren Singh amade accountant cum data entry operator Ningthaujam Naresu saruk yakhe job card holder cha kayana saruk yaduna pangthokiba Alhas MD Imran Shah amadi Thangjam Noren anina Mahatma Gandhi National Rural Employment Guarantee Act MG Nayagra asi Viksit Bharat Guarantee for Rozgar and Ajivik Mission Gramin BHV Ram G Act Lising Ani Kunmanga haina maming onba haina Handak Parliamenta pass tokibani Act asigi maming onbaga loinana hana numit chamani miyamda thabak piramba adusu numit chamaga kunmanga da hengal hankre MD Imran Shah na GP asigi chairperson oina puramba matamdasu MG Nayagra gi makhada ningthina thabak suduna GP asida ahongba kaya purakpa ngamkre haire Act asigi maming onbagi loinana numit masing hengalakpa asina GP asigi miyamda hena thabak piba ngambaga loinana chawkhat tharangda hena khumang chawshilagani haire Security Force na aina thingkraba lalawlo KYKL ki kedar ama Imphal West ki Kaishampat leimazam lekai da leiba asanba ka amadagi fare hairi farba miyo adudi Salam Siam Singh Chahini Phugamari district asima ke Sega Road ta khelambam lekai dagin hairi makhata na mafam adudagi Kakching district ki nongmai khong awang lekai dagini haiba loop asigi miyo amasu fabangamle farba miyo adudi Salam Nawi Singh kawe makhoi dagi tongan ba caliber gi nongmai maru chamaga taraga mathoi detonator yaudaba 36 HE grenade ama detonator ani mobile handset ani amadi Aadhaar card ani phagat pangam le haire Haukiba kumja lising ani kunga humdoigi megi ahumdage lamdam asida thokliba irang asina maram oiraga relief camp singda changjafam loduna leiriba IDP singi yenglaga amade thokliba irang asina ngasi phawba loidabana maram oiraga sekmai gi akoibada leiba mafam singda bye bye amade new year ga mari leinana picnic lakpa amadi chakcha haijana bana chingba athingba thamle haina sekmai gi meira paibi amade club singi maikai dege phongdarakli Ada baju umai kapsa dana tauriba mayangsi akoi thadhami ne reharaga akoi umai haraugi lepiyo amadi illegal leriba chinauji amadi awana tariba mayangsi tholaga akoi di area da su umai harau tawba amadi baza lewa tawbi tukle si koi kanto area ji oina de rehaga tu yangi thanga mai tai dana tarakana yum mai thadana tarakpa adudagi yengaga sekmai lan si loi dibanena sekmai sida Imoinu irat thongni nomit na lakpada kanglei cha singna nomit asida yom thong khudingi mairak katuna chawhong ahongba tangdu leitaba oinaba thongni biu haina Southeast Asia Cultural Organization SEACO na phongdorakle maitai khunai asi anganba matamdagi top topa inatki oiba chatnarol masagi saktam amadi lining laison irat thongni gi chatna lonchat ama sagonaraktuna lakle masimangna malemgi tongan ba leibak ki miyamna kanglei khunai gi chatna lonchata awangba thaki ikai khunaba utlibani adubu laibak thibadi maitai khunai gi lisang sina chanarakhiba lining laison inat ki chatna bigi lambida tongan ba matamda mapal lamgi lining Hindu lining gi ithil changchilakhibadagi chauna saphu piraduna maring marang hanbada natana kanglei cha singbu haurakphom khangdaba mapa mapu masak khangdabagi thak amada leirakpani masidagi hendoktuna marakta lakpa lon haijilakpa mitop mirancha minou miyam amana
ngasi maksu maitai mayamda singnarakta nate masi yenglaga yelhomi singi khwaidagi chawba laibak thiba amani Iraibak amadi iramdamgi saktamda oirakliba maring marangba leirakliba asidagi maram chana kalhongna bagi pandamda SEACO na inat ki chatnabi ngak senba ichak iral yokhatpa maitegi asengba saktam sagatpa maitai sing punshinnaba amadi maitegi oiba fajakraba chana lonchat kaya ama sandoktuna nauhongnana malemgi thakta pukhatnaba amadi yelhomi maitai kalhongnabagi damak chahi cha kaya ase hanba leitana yamna akanba thodang loduna lagle maramaduna malemgi tongan ba phurup singna makhoi gi thajanabi oina lanthumgi lairembi oiba lai sing leibagum maitai aikhoi gi so lanthumgi lairembi leijaribani aduna lagliba December 19 watching thagi taragani thoini panba yumsa kaisa numit ase maitai kanglei cha singe imoinu ahong chawhong bi imabu thongni jabagi lengdaba senglaba numit amane kanglaicha singna numit asida yumthong khudingi maira katuna chawhong ahong ba tangdu leitaba oina ba thongni biu numit asida ka henba nataba thabak thoram sing tawroisi haina Southeast Asia Cultural Organization SEACO na phongdorukli Paugi marak thakna atenba break amat awinase Admission open Millennium School Fasoi Fort 4 Amadi Sagolban Salam Lekagi Satliba Session Lisingani Kungataruk ki Pre-nursery da free admission gi Kudong Sabagaloinana Class 10 Fawgi admission hausari Musin Manau Puna Tambada Kudong Sabak kaya piriba Matik Shana Takpi Tambiriba Ozak kaya galoinana Matik Sharaba School Building Audio-visual Classroom Montessori method of teaching for pre-nursery Security CCTV camera, medical staff, sports, music, arts and culture ki tonganba classroom. Van amadi bus ki transportation. Nupa macha amadi nupi macha singi tonganba hostel. Sang naina educational psychologist singna career counseling piriba amadi Board of Secondary Education Manipur na lauba English ngani kunga mangagi SSLC examination da mark awangba mairoi singalona sada sama mai pakbangam kraba. Anoba matamgi education system da Laifam Thokpa infrastructure amadi support system suna lairaba school ni ngasimak lengsin biraktuna khudong saba singa silobi ho Dada Ibe makigano Azab thamo Sigi yumse next time tina checksin na laksilaga thamkhrabani ne Dada nang se juha habaga amta kitabo Asumna mayamna machalgo ngapshan lugum masigi yumasibu asoyangan kokadabagi next time tina ngapseli Exit TMT is all happening not top na same money. Zaman technology si na mana concrete ka top na tinaba matanda papangal amuk na angle agli. Exit TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break matung makhataba pau mu pizari Khangabok Jila Parishad ke hanagi member Khundrakpam Rasmohana support piraga Khangabok Part 3 da Laiba clubs amadi select group sing Rising Union Club Popular Youth Club Thabaton Social Welfare Club Anoba Mangal BLF Chaukhat Khongthang BLF Sintha Laima BLF amasung Asagi Panthung BLF singna Imphal gi North Ewosi da Laiba Ras Medicity Hospital ga puna khushamna senduna lemna health well card sabagi camp ama Popular Youth Club ki community hall da pangthokre free health card sabagi thoram aduda Ras Medicity Hospital gi chairman cum managing director Haubizam Rajena phongdokhibada Hospital asena haukiba matam kaya dagi miyam gi yaifana ba thorang kaya pangkhetuna lagle Khangabokta pangthokliba asi Manipur gi mafam kaya dasu pangthokre amade pangthokigani haike Khangabokta pangthokliba asi tharaga mafam mari da health card sabagi thoram pangthokli haike Rajyana makhatana phongdokibada sagada riba health card asi lifetime oigani masida laira ina khunba thabak tawba tawdaba furup lining laison gi khenaba thamdana sagani haire Amukta Sakiba
asina miyoi aduda ras medicity na leiriba makai kanaba pigani haire health card asina imung amada miyoi taruk fawba chap manaba kanaba sing adu fanghangani masina ras medicity hospital da ana layang chathabada ana layang man hospital bill dagi chada kunmanga discount pigani OPD yauna atai diagnostic services sing da su chada kunmanga discount pigani hairi amade hospital asige pharmacy dagi hidak rang thak leibana chingbada su chada tara manga ge kanaba pigani haike housing maki oina di ras medicity hospital da blood bank na hospital asida layeng ba lakpada atai atopa mafam dagi blood lokthok lokchin tawbage khudong chadaba kaya mayok nari ba adu hospital asina su khange maduna handak sanaba thorang tawriba anoba hospital asida di blood bank ki tongan ba floor ama haplaba matungda miyam da blood ki awaba thengnaba adu khara makai kokhan ba ngamlagani haina rajena phungdoke card sabagi kem adu da punna miyoi lising amaronge health well card sing sem ki haire ko adagi pero the popa the only makasa na the popa adagi zero the popa adagi more the popa Manipur Police Control Room na thadorakpa cherolamagi matung ina state asida khudong thiba amadi pamdaba thodok thoktana bagi damak chingnaningai oiba mapam singda security force na akan ba section thorang laukali Manipur district pumna makta pamdaba thodok thoktana bagi damak ching amasung tamda achat awok sing check chathaki haire Manipuri Sahitya Parishad Thobal District Masa Wangjinge Kungahumdoi Suba Chahi ke mifam ngarang Korirol Sanglen Wangjing da pangthokre mifam aduga mari leinana lup asina chahi ki oina puthokpa Korirol gi chefong Kori ihul amasung tongan tongan ba ai ba ani ge lairik mari hongnabi matung ina phongkhibaga loinana lup asina piba Leitan Them Ram Singh Ningsing Sahitya Mana Lishing ani kunmanga su lanthoke Thauramadu Manipuri Sahitya Parishad Thobal Branch ke President Yumnamcha Mahendra Kumar IRE Group of Institute Wangjing Principal Dr. Narengbam Rajib Kumar Ningol Khut Manipur ki President Khundongbam Gunamani Leima amadi renowned entrepreneur amadi Chief Patron Dr. Laistrom Zugeshwar Singna mathang sina President Chief Guest amadi Guest of Honor oina saruk yakhe Thauramadu da phone kiba Lairik Singh adudi mathang sina Moirangthem Rajendra gi ashram da wari paring Bisma gi wasak ngakpa radio dharma Bisma gi aroi bayahi wari Lairik amasung Irel pungda sairegi ahanbagi Lairik ahum asina handakta laikhidraba saknairaba aiba Moirangthem Rajendra na iba Lairik Singh ni aduga akonbagi Lairik asina aibana Saknairaba aiba amasung handokloi barot sanashamni haire ngarang phongdokhiba Lairik Singh adugi maramda saknairaba aiba saikhom chawbuna marik chumna paudamki loinana phongkhiba lup asigi chahi gi Korirol gi chepong Kori ihulgi editor na saknairaba aiba sanasam Navadipni ngarangi Chinglem laba thoram adugi manung chana Manipuri Sahitya Parishad Thobal District Masana Chai ani kanaraga piba lemjaningai oiraba mana Kabi Leitan Them Ram Singh Ningsing Sahitya Mana Lising ani kunmanga su lanthoke handak chahi oina mana asi kong banandai bam laikai dagi thokjom dollar sana mahaki utang bigi lamdamda haina mingthonba sairingi lairik aduda pike mana asida shell oina lupa lising tara Sakhangche ama amasung ningsing khudol lengyan amamansu yauri masagi chaini phu manga ki manungda leiba aiba aibi singda piba lemjaningai oiraba mana asi kakching dage leikhidraba saknairaba playwright Naurem Gandarna katpirambani masigi mathakta handak chahi dage ahanba oina piba hauraba Moirangthem Rajendra Ningsing Korirol Thogaloi Mana Lising ani kunmanga su lanthoke mana asi Manipuri Sahitya Parishad Thobal District ki Masagi President su oiriba Wangjing dage Dr. Yumnam Mahendra Kumar na katpani
Masagi chahi humputara suraba koridor gilamda chahi lisang sina kathokuna laglaba aiba aibi singda pigedaba manane handak chahi ge ahanba oina lemjaningai oiraba mana ase aiba tarukta lanthoke mana fanglaba aiba sing adudi mathang sinna wangjingdage Tongbram Babulal Wangjingdagi Okram Mani Tenthadagi Kartik Maiwa Wangjingdagi Saikhom Chauba Lamdingdagi Nahakpam Biren amasong Wangjingdagi Tekcham Ramesone Thauram adugi manung chana Manipuri Sahitya Parishad Thoubal District Masana Phongba Khori Ihulgi Thomi Singna Saknairaba Mioi Amamam Unaduna Wari Watai Sanabagi Latamda Unakhiba Lamding Alangbam Leikaidagi Saknairaba Music Director Sairangba Biso Sanambam Dasu Achamba Khudol Tamduna Ikai Khumnaba Utke Asigi function asida Ozara Jengi Bishmagi Wasak Nakpa Haiwalari Asi Miamda Kusingajari Asida Koi Lake Hidraba Oza Ibugo Ozara Jenga Ibiramba Bishmagi Arubaya Hip Laibak asigi lomi singi chadani food natural farming chathaduna leiri haina Home Minister Amit Shah na phongdokre hairi pawgili kunamagi matung ina wafam adu Madhya Pradesh ke Kerwa da pangthokpa lomi singi mifam amada saruk yaraduna Home Minister na phongdokhibani Home Minister na Makha taraduna haikibada masamaksu masagi lawbukta natural farming tawduna lawu pathap asina pothok hengal hali haiba asi khangle haire natural farming tawbuna lawmi singi sentok hengal hanba ising yamna changhandaba chemical har sizinabadage oirakpa laina tina dagi hanthanduna lawmi amadi samas animakta kanaba piri chawkhatpa India ama oibada mateng pangna bagidamak asigumba makhalgi lawu pathap asi sizinaba hengal hanbagi tangai fadaba leiri haina Home Minister na phongdokhe Aroibada maroiba pau muhna pizari Ngasi Birbal Diwas na lakpada Rajya Sabha ke MP Lesemba Sana Jawbuna nauhona na ningsinglagle Parliament ke winter session da lol kungani thoi ngangba amadi taba yahan khiba asimangna lol fauna dabagi nungai taba ko halagani haina Dr. R.K. Ranjan na phongdorakle State asigi tongan ba district singda lagliba numit kharani asida laichil kungna tharabe yai haina IMD Imphal Center na khangalagle Amadi Manipur Police na chaliba tha asigi kungamani da mioi ama heroine number 4 ga konana Mantri Pukhidagi phagat pangamkhre Hauzuki oinadi Mami TV na sandok jaba Manipuri pau matang asda loishin jari makhataba pau gidamak mireng taduna lebiu